Mityeng tabiriba pumnamakpu khurumjari namrata gurumayumna taram nokchari sandokchariba thoram asi Impact TV gi entertainment news kayagi pawdam puzarakliba Mami Mapao gi thoramni ngasi Mami Mapao gi jamani funipan raksuba episode asida kari karamba Mapao sing puzarakliba gi haibadu miyamda thamjage ngauhan le haina mingthonba Manipuri music video album release tawkhibagi Mapao Oigi nachom haina mingthonba Manipuri music video album release tawkhibagi Mapao ai sungamgani haina mingthonba ima sumang lilagi nauna puthokadaba lilagi yai fathongni thoram pangthokhibagi Mapao crime action thriller movie yaisa return haina mingthonba Manipuri feature film ge yai fathongni thoram pangthokhibagi Mapao aroibada arranged marriage haina mingthonba Manipuri feature film miyamda athuba matamda khudol tamnaba sem sabagi Mapao So guys, ngasigi ahanba mapawda puzarakliba asi ngauhan le haina mingthonba Manipuri music video album September 13 ta Chanam Pukri Mapal da leiba Liwa Lairembi Community Hall da pangthokpa thoramda release tawkhibagi Mapao asi amuk miyam punna mityeng taminasi Sorokhaibam Yaifavigi Kontokta Dharmen Laishramna direction piba ngauhalle haina mingthonba Manipuri music video album ama release tawkre Chanam Bovichana present tawba ngauhalle hairiba Manipuri music video album asi Chanam Pukri Mapal da leiba Liwa Lambi Community Hall da pangthokpa thoramda release tawkibani ngauhalle hairiba music video album release tawbagi thoram aduda Singzamai gi MLA Yumnam Khemchan Wangkhai gi MLA Thangjam Arun Kumar Singh Siko gi President Sarangthem Jotin Singh Special Contractor Oinam Anil Singh amadi Shaishakpa Hamom Sadanandana Sarukyaki Thoram aduda MLA Yumnam Khemchan hai matam sangna Manipur gi irang na maram oiraga artist singda chaitheng kaya piduna lakli amadi artist singna matam sangna performance utpangamdana leirakhiba adu hauji state asigi fivam khara fagalapana maram oiraga ishai lilana chingba kaya tapna tauba yarakpa asina lamdam asida santi hanjilakle haibagi achoba khudam amani haiki ngauhalle hairiba Manipuri music video album asigi lyrics ta Binoranjan Oina music ta Chongtham Bibekali amasung music album asida Tete Sapam RK Kaiku Boni Sharma na chingbana saktam langli yaifabi su lekai waina su khangna banina yaifabi na sakwe sei si singjawai gi artist de na sei gudi gi pangtho bani sei gudi gi mai sei me am ko singjawai me am su interest ta then nado akoi dala me waina function ma tawduri akoi gi maru honorable level ai su yaw gone na ado wari sangram de ming hapsolo do hai swai sida ai na kwai de gi nungai di sidi akoi sadanand oi boni oi chung le masida kwai de gi nungai phawi ana samna ngawal le haibasi mami si hoi akoi sei gi de kya sana de ri su sin naha sing gi ang na sana wa ngawal le si kalomani pagi ming mani hai de batai Manipur gi le ri rang sina Saiting si tongan society section kaya ada pibagi mathakta boy artist in si aduki mati saiting berlaki nama nangina phamda lo le tumile leire no nuksibado khanglo tumile leire no nuksibado uhlo thamoi laiman oi jani nuksi jaje on jani minglo nalo nangna ba nangna de kaiso khanglam lo ngauhan le hairiba Manipuri music video album asi tabadasu yengbadasu yamna nungaiba amadi oiri video album asi miyamna su yamna pamnaba ama soidana oigani haibagi thajaba du Mami Mapao gi maikai dagi thamjari ani subada Tete Sapam amadi Suraj ka sepam na saktam langba Sandon Records production gi oigi nachom haina mingthonba Manipuri music video album ama September 10 da Hiang Thangda leiba Thoi Adventure Park ta release tawkhibagi Mapao asi amuk miyam punna mityeng taminasi
Oigi Nachom haina mingthonba Manipuri music video album September 10 da release tawkhri. Manipuri music video album release tawbagi thauram adu Hiangthang da laiba Thoi Adventure Park da pangthokibani. Oigi Nachom hairiba Manipuri music video album release tawbagi thauram aduda Film Forum Manipur gi chairman Khangembam Kuleshwar Singha, Saknairava film director amadi senior artist Amarjit Rajkumar, Saknairava singer amadi actor Sadananda Hamom amadi Saknairava artist G Boni Sharmana Sarukyaki. Arun Piano na direction piba aduga Laurembam Sasikanta na produce tawba Oigi Nachom hairiba Manipuri music video album asigi sai saklibina R.K. Nandeshwari ni. Oigi Nachom haina mingthonba Manipuri music video album asida Tete Sapam amadi Suras Ngasepam na saktam langli. Nachom hariba music video sina mamatamda adum awabadi laigte loi nungayeba hari da ne si choreographs yamna ingna adum tapna dum aibu haigna ba phajana takpiye aduga sida lairiba crew member mayam se loi nungayba ai direct andi khoi DOP shu nungai aduga khoi director riba da Arun Piano yam nungai ingna dum tapna haidi hobby bai tawde bida yam ingna tapna adum lotion gre music video se aduga aigini yam nungayba ma harigadi senior artist ka ai ka punba phangjaba hari pabung idauga ai ka punba phangjari sida aduga imamombi ga punba phangjari aduga moidigi hari music video manung sida hari shooting hojika na moga thengna ba ka hari yam takpirak podo yonda smai to gadam ni si artist ama oira chathola adi kaina ga aduga knowledge ma ama su phangne dum nungai re hai tare senior artist ga ka punba phangjaba music video ama khakne si se gidi sigi sai ngasi release tori bai sai Oigi Nachom hari bai sai se aina Arun aigi ngasigi music director oiriba aigi now Arun Piano na compose to bibane do isai se seng harabada Arun ga iga uirabagi mamang dagi isai myam ama kaina toroga semaga thame do masu magi achinba dagi anabagi haitare ko dagi semba ngam khitaba ado aigi su problem khara leibadagi puthoppa ngam khitaba myam dagi toroga handakti Oigi Nachom haina mingtholaga mayamda khusinanabagi damakta ngasi sem saba loijare. Oigi Nachom yeta chinbiro hairiba Manipuri music video album asisu inkhalakliba nahasingna yamna pamnaba amadi soidana oiragani haibagi thajaba Mami Mapao gi maikaidagi thamsari. Iramdam Manipur Artists Association Ima Sumang Lila Kanglupki nauna puthokadaba aisu ngamgani haina mingthonba lilagi yaifathongni thoram Bamon Lekaida Leiba Bineta Chandra Sarmagi Yumda Pangthokibagi Mapao asi amuk miyam punna mityeng taminasi. Iramdam Manipur Artists Association Ima Sumang Lila Kanglupki nauna puthokadaba aisu ngamgani haina mingthonba lilagi yaifathongni thoram pangthokre. Aishu ngamgani hairiba lila asigi yaifathongni thoram adu Bamo Lekaida Leiba Bineta Chandra Sarmagi Yumda pangthokibani. Aishu ngamgani hairiba lila asi Okram Kunjogi mayekta Git Chandra Chongthamna direction pigadauri. Lila asida nupagi shaktam langliba singdi Git Chandra Chongtham Khekman Ratan Sur Athokpam Chinglen Konjengpam Tony Akoijam amadi Sachi Ningombamni. Loinana lila asigi nupigi shaktam dana Arun Oinam Surchan Thaunaujam
Thoi Moirang amadi Angang Chani Aishu ngamgani hairiba lila asigi orchestra da Jawaharlal Gandhi Tomba Bite amadi Mochani lila asigi sei shaklibana Babu Macha amadi Nabakantani Sungamgani haina mingthonba Iramdam Manipur Artists Association Ima Sumang Lila Kanglupki Nauna Puthokadawriba Lila asi Athuba matamda miyamda khudol tamduna miyamna suyamna pamnaba lila ama soidana oibiyo haiba wafam thamjari Matang swaida yamna tenba break amatang laujage khonglayang na hanjarake Impact TV bu mityeng taduna leibiyo Ay Mapapi Yeah Mi masak kangdam saradana Noi ponmak ising manung sida pulap namjilura Ha pulap namjiluro Ibungo yai mani da sidia Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari Zagat asina kunti gi matik magun khangna naba thawoina sinba oiba tai Areba pot hapko aiba yumugi Bai kadu tajarabani imung duna leiramba pot chai makai loina lobudi yarabani adumaku madusu nasana taujaramde palibango Himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang thamduna anoba mahawa makudol tamjagadabani na paijar bacheng kuba mase prithi matai mai be magi thakta sai thok jage Yengo nangi namangda bhagavana putigom pambi gi masakoina leplare Namit pangkong lo kunti yengo kunti Laibak pukpun namit kuding inamidang waram pung taruk taba matam sandok jagadaba amade matang ginamit yum sakasya namit kinong tilpung amataba kudingi repeat telecast tau jagadurbe thauramase sung soy dana sandok jaragani soy dana makmiyeng tabiyo Impact Entertainment Channel da Mahabharat ki wari paring Welcome back adom na mityeng tabiriba asi Impact TV da sandok chariba Mami Mapao gi chamani funipan suba episode ni break ki matungda puzarakliba Mapao asina pros and cons films na action mania pictures ka punna puthokadaba crime action thriller movie Yaisa Return haina mingthonba Manipuri feature film gi Yaifathauni Thauram Sagol Banda leiba the Thangapat restaurant gi hall da pangthok khibagi Mapao asi amuk miyam punna mityeng taminasi Pros and cons film na action mania pictures kapun na puthokadaba crime action thriller movie Yaisa Return haina mingthonba Manipuri feature film gi Yaifathauni Thauram pangthokre Yaifathauni Thauram adu Sagolbanda leiba the Thangapal restaurant gi hall da pangthokibani Yaifathauni Thauram adu da saknairaba film director Oken Amakcham Film Forum Manipur gi former chairman Samjit Chabam Mangoljau amadi Mamiroi Ratan Laitam Themna saruk yaki Yaisa Return hairiba film asigi story amadi director da Binoranjan Oinam cinematographer da Naresh Takhelambamna oiri film asida Abi Kuntrakpam Kunika Sanjenbam RK Amarjit Sunil Maiboy Lalitabi Babluna Maruoiba Mamiroi oina sarukyari film asigi makeup da Jen Takaino costume da Galifa editor na Alam Thanil amasung fight director na Bablu Mitegi team na oiri Pros and cons films na action mania pictures ka punna puthokadaba crime action thriller movie amasu oiriba Yaisa Return hairiba Manipuri feature film asi asoi angam amadi yetkhai thinkhaiba amata leitana athuba matamda mai pakna loisinduna miyamda khudol tamba ngamba oibiyo haina Mami Mapao gi maikai dagi thamjari Aroibada puzarakliba Mapao asina Dana Studio gi ahanba production Arrange Marriage haina mingthonba Manipuri feature film gi shooting gi thabak thauram sing loisilaktuna post production gi thabak akanba mawongda chathaduna athuba matamda miyamda khudol tamnaba sem sariba asigi Mapao asi amuk miyam punna mityeng taminasi
Tana Studio gi ahanba production Arrange Marriage haina mingthonba Manipuri feature film athuba matamda miyam da khudol tamnaba sem sava gi thabak akanba mawong da chathari Arrange Marriage hairiba Manipuri feature film asigi shooting gi thabak thoram sing loishillakchuna post production gi thabak akanba mawong da chathari Arrange Marriage hairiba Manipuri feature film asigi director na Bovi Hauvamni film asida Tete Sapam Utam Chan Pukrambam Sanathoi Git Chandra Idona Chingbana Mamiroi Oina Sarukyari film asigi makeup ta Athoi Kaisham amadi Nikhil Hidamni loinana costume dana Rena na oiri ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯤꯂꯝ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯃꯤ 10 ꯈꯛꯇꯅꯦꯕ ꯑꯗꯨ ꯃꯤ 10ꯁꯤꯃ ꯄꯨꯔꯥ ꯋꯥꯈꯜ ꯆꯥꯟꯅꯔꯒ ꯗꯥꯏꯔꯦꯛꯇꯔꯁꯨ ꯅꯨꯡꯉꯥꯏ ꯗꯥꯕꯣꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯥ ꯇꯔꯨꯟ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤ ꯑꯗꯒꯤ ꯑꯩꯒꯤ ꯀꯣ ꯑꯦꯛ ꯇꯧꯃꯤꯟꯅꯔꯤꯕ ꯆꯥꯟ ꯑꯃꯗꯤ ꯗꯥ ꯎꯇꯝ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯈꯪꯗꯦ ꯀꯩ ꯖꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯄꯣꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯐꯪꯅꯤ ꯀꯥꯏ ꯈꯟꯗꯕ ꯚꯥꯏꯕꯁ ꯑꯃꯅꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯔꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯤꯂꯝ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯊꯣꯛꯂꯛꯑꯀꯥꯟꯗ ꯕꯥꯏ ꯕꯥꯏ Lainanga, lainamga, isaiga, surga, kaidaunong dalap na roy, adungaigi kudulni, nahakit hawaiga, ay hak. mayam na hainay punsise hawgigidaba ngaktani haina adugo aigi wakalsidi mafamduda matamduda adu maklubtuna layori Hamoiga dinarasi, kajitang mumunong ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯕꯁꯨ ꯀꯥꯎꯕ ꯉꯝꯗꯅ ꯑꯁꯨꯝ ꯂꯩꯍꯧꯔꯤ ꯊꯣꯡꯗꯣ ꯌꯦꯡꯂꯛꯎ Tana Studio gi ahanba production su oiriba Arrange Marriage hairiba Manipuri feature film gi Hauzik Sathariba post production gi thabak thoram asi athuba matamda mai pakna loisinduna miyam da khudol tamba ngamba oibiyo haina Mami Mapao gi mai kaidagi thamzari. And that's all we have in this episode. Mathangi episode ta anauba Mapao kayaga loinana amuk lakchage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye bye.